ngasi phongkiba tungan tungan ma se phongsingi maruiba pausing khongatcharaga mayamda share tawjagi ahanbada patient singi maikeidigi thagatpa phongdorakli maitramda leiba UNACO school hanglibu covid care center siga mari suklai leinadaba mi mari sanglaktuna amot akai punamak sengdok pirambaduda center sida quarantine tawduna leiriba patient singi maikeidigi thagatpa phongdorakli laina laisat asina maram oiduna center asida leiriba patient sing asi phawba amaga mateng pangnaba ngamlaktraba matam asida ikhang khangauduna mi khara sanglaklaga amot akai punamak sengdok piram besi yamna nungai angakpa ama oinasu tawi haina patient khara na phongdorakli center asida mosilakliba phibam asi una adumak thamlakpadagi yamna hangoiningai oiba phibam amada leirurabani kanamatana yengsinbiduna leirakhiba phibam adu bamon kampu maya lekaidagi Takhel Sangvam Nandakishore Singmerong Maning degi Asom Ajit Chandra Wangkhai Koncham Laikai degi Naurem Suras Amasum Khurai Thaudam Laikai degi Nongthongbam Ajit Koba Mi Mari na Masamaki Mayumgum Sanglaktuna Singdok Pirambani Hairi Tangai Phadaba Mi khara natana atopa mi amatana Sangningdraba Mafam asida patient sing asigidamaktani haina matik saba laina laisat ngak thoknaba phizol yaudana amot akai singdok piramba si miyamgidama achauba kathokpa amani haina lawba yai hainasu patient singna phungduragli haina poksisina makha tarak poina topa paw manam gurumayu molecule positive oirei thasigi kungani thuda sagai gi mayamba amagi masano panungmaina kaptuna halobagi maralda Kona police custody remand pikiba gurumayu molecule ga loinan atopa accused ama covid-19 positive oirakpadagi Jenims hospital gi covid water thamkhri hairi ngasi covid positive oikraba Singjamai police station gi custody da leiba accused adudi Impal West district manungsana leiba police station asina konba singam kha ngakraba leiraktagi gurumayum Birusandra Elias molecule se humdragani thoy FIR number 133 of 11 2020 SJMPS amadi wale ladong lampak tiga RK Chandraban Singa Elias Singlen sana say humpuga matwa FIR number 129 of 11 2020 SJMPS ni makhoi anima court ki athang matungina Singjamai police station ni custody da leirakibani adumaina ma ngasi positive oirama thengna badagi Jenims ki covid water thamkibani loinana makhoi anima negative taduna discharge tawdriba phawba section na ngak senduna nanthokhidanaba pung kungamari subna Sip ahum thokna akhanaba police ki team sina ngak singani hairi hanasu pausiation makhatana phongdorakli atien ba pawmana MLA phabagi damak phangliba ewatla Congress state asida lengak pairak padigi ngasi phawba singthaba yaba thaba amata tawkhidriba BJP no lusingba lenga asida most improving small state overall amadi law and order award 2020 gi mana phangliba si MLA masing yamna phaba haibagi phanglibra haina Congress na phongdorakli wafam masing asi BT road leiba Congress office ta pangthokiba pawgi mifam amada Manipur Pradesh Congress Committee gi General Secretary Organization Tilotama Loitongbamna phongdokhibani haina sumakatarakli Makatarak poina topa pawa mana khangabo assembly constituency gi manungsanma Moirang Pali digi sangai yumpham phawgi intervillage road IBR gi nak yeta leiba state land leibak thonjinduna isingkhong phunjille haibagi waka tuan tuan club amadi lami singna torakpadigi district administration gi mihut oina SDO Thobal ingo samadi GR Infra Project Limited ki mihut ching yaunu yengsinba chatlubuda KS Rajan kobo miyo amana lusingba khutpuna athingba piduna attack torokhibani haina khangabo assembly constituency gi social worker BJP lusingba thoksom jadumni na phongdokre wathosi gi matang na ngasi khangabo maya lekaida SDO Thobal ingosa yauna miyam gi mifam amasu pangthoktuna khana nei nakhi mifam aduda SDO ingosan hai state land oiriba mafamda lanai oina leba thonjile hairibadu district administration ki maikedi ayaba pikiba lekhide ising khong phunjinba adusu maram sade hairamlaga makti mafam adudagi adumak tholakle khana sainaba thokpadi thengnarakide mifam adura saruk yakhiba singna miyamgi awaba kyada mayong yaduna thabak tawriba lusingba amabu political gi oiba mawongda lan ohananaba KS Rajena aranba kya haijinduna hotnaba yaroi haina club organization singi maikedi gi phungdorakli maramaduna miyam khangna lan khrena sengdoktrabadi makpu boycott torakpasu yai hen sumakhataki ngasigi mifam aduda khangaboki local club singamade apun malup youth organization khangaboki members sing political leaders sing saruyaki tungda pomising unabada TS jadumni na hai mamangi jila pariyat ki election da candidate oikiba Congress worker KS Rajan kobo miyo amada phuki haibasi
तायोनब पॉलिटिकल की खुदोंचाब लौदुना मियामद लान उहननब होनबने येंसिनखिबदु एसडीओ अमना लुसिंगदुना सखिबने गवर्नमेंट की अयाब याउदुना लेबा थोंजिंदुना नोंदंबी तोरेल मारिल की मसा ओइरिबा तेनाखोंगी केनेल फुंजिनबा हाइबसि मरम सादे हाइना एसडीओ थौपालना हाइरुबतने मधुदा केएस राजेन थबा अदुदा अयेप पीरिबनी खंदुना मियोय क्या खोमलगी इहौ सगतुना येंसिनबा चलिबा टीम अदुदा अटैक तौरखिबने स्कॉट सिंगदा फावबा खुद थारक्तुना नोंमै मुन्नबा होनखिबने स्कॉट कांगबुसु असु अपन यावखिबने हाइखि तेज जदुमनीना मखाताना हाइ मसा कंजनबा मियामदा खुद थाबगी महुत्ता लाइथोक्तुना लाखिबने अदुबो केएस राजेन फुरमले हाइना फोंदोरखिबदुदी ngakतबा ngamde thawong adu tasengna political gi khudongchaba lawduna laktuna amaga loinana chatharakhibani haina su makhatana phongdoki haina boxisna makhatarakli marakthana mapalam gi oiba pawama mama mapa seitara surabi machanupi hatlamle machanupa sokle Maharashtra gi Gurangabad district ki khungang amada ngasi thang janumi ki anganbada mama mapa amasum makhoi gi nauriba machanupi adu maya thawba khulai singna hatlamle haina police na phongdokre etega duda matai manaw adugi sahi taruk suraba machanupa dusu sokre machanupa soham Aurangabad ta leba hospital amada puduna lekanakhre haina senior police official aman haiki mihad adu miyoy amana natragana mi khutpu amana sathakibra haibadu khangnaba police na honari thawdo adu Paithan city dagi kilometer 3 rom lapa all Kawasan khungang ayuk pung ama amasu marigi marakta thokibani hairi Raju niware sai kuntraga manga mahaki nupi asibani niware sai kuntra amasu makhoigi machanupi sayali sai tara etek adugi matungna sikhi chatharamliba crime adu huranabagi hotnaba mande hairaduna case asi makhatana thijili haina official aduna haki hainu spokesman makhatana fundorakli Loisilak point atopa paw manamu numidang da dukan sing hangna khidre lambi dami thokna rakhidre status da covid-19 gi laina laisa laksina na ba lakholakiba thorang gi saru amoina manipulenga ki home department ngarang thokiba order amana numidang pung taruk tagi ayuk pung mari pawba night curfew thangkibadagi imphal yauna tongan district singi mafam kya da laidiba dukan sing numidang gi matamda thonglona khre lambi dami thokna rakhidre haukiba matam kharagi mamangna numidang gi matamda night curfew thamlamba adu komthokluraba tungda nauna amuk night curfew thamlakhibani Greater Imphal amadi tuan district singi mafam kyada lairiba dukan sing numidang pung taruk tabadagi thonglona lonchinakhi lambida ana leyengi essential service ki amadi tangai phadaba thabakki miyoy khra satok chasin tawbanatana lambida mi ka hena satnaba ukide Mafam khradadi police na numidang pung taruk tadringai gi mangoinana curfew gi matamda dukan sing thong hangdana bamadi miyamna yum da lainana ba publicity phawbu tawki Imphal East amasum Imphal West ki mafam kyada police na lambi da maram sadana satuksin tawbusing thingnana ba amadi pamdaba thokdoksing thoktana ba section na ngaksen ki numidang da group saduna walking chatpa ukide lambi gi nakal da ensang napi yonwa potpham sing phamnakhide tuan ba district singi mafam kyada su curfew manungda miyamna lambi da thokandana ba police na ningthina ngaksen ki amaramda state nga ki home department ngarang thokiba order amagi matungina social amasum religious ka mari leinaba thoram singda yamlabada mi kundagi hena punba yaroi haikrabasu luhongba sorat amadi usopki thawak thoram kayadadi mi yamna punbagi mami takhi asigumba thoram sing asida mi yamna punbagi matau sidi lengakna mapung phana thingba ngamloi haina maiki kyadagi phungluknaragli hainasu pausiation makhatana phungdoroglin thank you